ꯍꯧꯈꯤꯕ ꯇꯥꯡ 5ꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯃꯥꯏꯕꯝ ꯑꯕꯤꯅꯥꯁ ꯑꯃꯁꯨꯡ ꯅꯤꯡꯊꯧꯖꯝ ꯑꯦꯟꯊꯅꯤ ꯑꯊꯨꯕꯗ ꯄꯨꯊꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯉꯁꯤ ꯈꯨꯔꯥꯏꯒꯤ ꯊꯣꯏꯗꯤꯡꯖꯝ ꯂꯥꯏꯔꯦꯝꯕꯤꯗ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯌꯥꯏꯐ ꯂꯝꯖꯤꯡ ꯅꯨꯄꯤ ꯂꯨꯞ ꯑꯃꯗꯤ ꯏꯁꯇꯔꯟ ꯄꯣꯄꯨꯂꯔ ꯀ꯭ꯂꯕ ꯈꯨꯔꯥꯏꯅ ꯁꯤꯟꯗꯨꯅ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯌꯥꯏꯐ ꯂꯝꯖꯤꯡ ꯅꯨꯄꯤ ꯂꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯤꯡꯊꯧꯖꯝ ꯄ꯭ꯔꯦꯃꯤꯂꯥꯅ ꯍꯥꯏ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯤꯇꯩꯗ ꯂꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈꯤꯕ ꯂꯩꯔꯦ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯥꯏꯕꯝ ꯑꯕꯤꯅꯥꯁ ꯑꯃꯗꯤ ꯅꯤꯡꯊꯧꯖꯝ ꯑꯦꯟꯊꯅꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯤꯟꯅꯕꯤꯌꯨ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕꯗ ꯋꯥꯔꯤꯁꯤꯟ ꯄꯨꯔꯛꯅꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯤꯌꯨ꯫ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯇꯛꯊꯣꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯆꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ खुराई साजोर थोइजम लेकाय अमदी ईपीसी क्लब ईस्टर्न पॉपुलर हाइना खंगनाबा हारिबा क्लब असिगा अखोय पुन्ना अखोयगी थोइदिंगजम लाइरेंबी इमागी संगलेल असिदा ngasi ngasi magoiriba manipur gi lal asida अखोयगी मांगरिबा इचा अनिबु पुथोकपी अथुबा मतमदा ngasi gi lenga amadi इंडिया सरकार ना सानारिबि लीला से अथुबा मतमदा लोइसिलगा अखोय मणिपुर असि तंगदु लेताबा मानब खुनाय एमा पोरक्तुना हानगी फिबमदा हंजल हल्लु हाइबगी असिगुमलबा वकन फमसि फमजबनी मसिगी मणिपुर लेंगांग ना तादना खंचिलुसिनदना लेदिबसि यारोय मणिपुर की लन थुम अमदी मियोबगी पुंसी मांग ताइबा पुनमक असे अथुबा मतमदा हानगी फिबमदा हंजल